Manipuri isai, Praloy Mairi, Aidi Lankide, Maitei Chenu, Kaurage, Nanga Aiga Tengnaram Draba Asinajingba, Maming Leraba, Manipuri film kaya irami, Mahak na Laikidabada, Lehauriba imung manunggi awabada saruk yari haina, CWPF ke Secretary, Binoranjan Oinamna, Presta Thadro Pacherola Manhaire. FIFA World Cup kumjalisingani kunithoyge ngasi ayuk angan bada sanakiba match ta Argentina na Poland bo panzal ani suinoda maithiba pikre Mexico na Saudi Arabia bo panzal ani amada maithiba piki ngarang sanakiba match ta Tunisia na France bo panzal ama suinoda maithiba piki pagaloinana Australia na Denmark bo panzal ama suinoda maithiba piki ngasi makata na sanagadaba match ta Croatia ga Belgium ga Canada ga Morocco ga India gi pungfam dat nimidang pung nipal makai taba matanda tongan ba stadium da lambat tawnaragani ahing nongyai pung taranitoy makai da Costa Rica ga Germany ga lambat tawgani japmana ba pungfam da Japan ga Spain ga lambat tawnagani Numit tarani chathagadaba Hornbill Festival kumjalisingani kunithoy ngasidagi Nagaland da chatharagani Kisama ki Nagaland Heritage Village ta chathagadariba festival asida Vice President Jagdeep Dhankarna atuba mithunglan oina saruk yaduna hudukani Kisama hairiba mafam asi Nagaland dagi kilometer taranithoi chatlaga leiba khungangni Tourism Department ge Deputy Director Kakie Ayemina Nimittara chathagadariba festival asida miyamna Naga Furuk ki Naat amadi Nagaland ki top magun sing uba fangani haina fongdurakli Stall chama kuntrani famgadabagi manungda stall chamade Micro, Small and Medium Enterprises ki oibagaloinana stall kuntrani thoina temporary stall sing oire Nimittarani asida Hornbill Music Festival, Photo Fest, Fashion Shows, Adventure Sports, Night Carnival, Hortiscape na chingba pangthokani. Hawkiba pung kunmarida India da nauna miyoy jani marfu mapol COVID positive oiba tengniki pagaloinana miyoy amata laikidaba tengniki pagalakpagi chang chada marifutara Nepal 10 Nepal soino oire apun ba confirm case na koti mari lakh nifutaruk lising humfutara nithoi chatruk kontra Nepal yokre active case na lising mari chatret humfutaretta hantarakle lainasina maram oiraga laikidaba migi masing na lakh mga lising kontra chatruk kunithoi ne laina asidagi nabak paduna research tokiba migi masing na koti mari lakh nifumathoi lising kontra tare chani nifumapal ne Laina asidagi ngakthoknaba vaccine kapthokkiba apunba migi masingna koti chani taramapal lakh marfitara nithoi henkre malemgi oina covid laichetna khwaidigi hena sokhalaba leibak singgi manungda USA na ahanba Indian and subada amade France na ahum subada leire awang nongpok state ki oina Assam na ahanba Mizoram na anis suba amade Manipur na ahum subada leire